ꯈꯨꯔꯨꯝꯖꯔꯤ News na ngasigi pause singdagi maru oiba pau khara update pijari ahanbada maru oiba pau pijari Cobra Commando gi action hore songdongda kapnabada UK ningi lanmi amal hatkre mari sokle henglep ki MLA na yaningdaba phongdorakli Manipur da Shanti amashung mahousha gi phibam hanjin hanbada punna thoudang louminna CM Manipur Police na changsilakpa wall on drug ki saruk ama oina drug amadi psychotropic ki polam kg 38 rom mai thakre DGP na luchingba security force na konsakhul amasung lailon baifai da operation chathakre mioi mari fagatkhre haujik pau macha khaina pizari lamdam asida thokliba chahi ahum helaba maitei kuki amasung nauna tholakliba naga kuki gi unkhatnaba sing asing loishinna bahwanabada security gi mating pangnaba India lengakna Home Minister gi order amagi makhada tha asigi tarukta Manipur da thunglakhiba Cobra gi action haukre Cobra gi ahanba action amada ngarang Nuthil Churachandpur district ki Henglep subdivision gi manung chanba Songkok kuki khulda Cobra gi commando sing operation chathabada kuki lalholu United Kuki National Army gi lanmi singna Cobra gi personnel sing tamna nomai kapsilakpadagi security force sing su khut handuna nakal anigi marakta akanba mawongda khut thoknakre maduda UKN gi hakchin nanba lanmi ama laikhidre marina aso apan nangle hairi marak asida asiba hakchang adu postmortem taunaba rims ta purak ke haina mari leinaba district authority da haijabada Manipur lengana ayaba pikhidre Churachandpur Medical College da postmortem gi khudong chaba laigani Imphal da purakpagi kanaba lairoi haina pakum pikre hairi paugi likhul amana highlight khidraba UKN gi lanmi adugi maming land missing chahi kun manga apokpa land khojin hapi kawi khul adudagini hairi amaromda Assam Rifles na thadorpa cherol amana matung inna hairi bangarang Nuthil Songko amasung Molfen khulgi marakta Assam Rifles ki amasung army gi apunba khufu amaga lalhobani chingnaba singi marakta akanba mawongda khut thoknakre maduda lalhobo oigani thajaba mioi ama hatkre mioi adudagi magazine yauba AK nimfumapan rifle ama yauna atai bomb amasung pokhaiba yaba macha kaya marumsu phangde hairaduna thaudok adugi matangda mari leinaba police station da case ama laukhatlaga makhatana thigatpa haukre hairi marak asida ngarang khut thoknabagi thaudok aduda Henglep Assembly Constituency gi MLA lengjama haukipna khamthengna yaningdaba phongdokpaga loinana missing asigi matangda micham mikhai naidana investigation ama sathagadabani hain demand tawrakli MLA asina ngasi thadorakpa cherol amada hai thaudok adu yamna thamoi sokpa amashung tawheidaba thawongni mitna uhoba singi maikaidagi miyoi adu sasinnaba khud thoknabada laikhidabani masi kapsinnaba Cobra Commando sing aduna puraga chatki karigumba wafam asina chumlamlabadi lamdam asida justice amasung rule of law adu kadaida chakre haibagi achoba wahang ama lakpa yai misam senaba lairiba security force sing na michamda nomai maton onsilaklabadi miyamna security force sing da thamliba thajaba mangkiba yai hojik fawba laikhidraba mioi adugi asiba hakchang adu imung manungi mioi sing da khusinnaraktri asi laikhidraba imung manungda achoba awaba ama oire imung khudimakna laikhidraba makhoigi macha masu sing adu ikai khunaraga loinana aroiba mathomangam pangthoknabagi chapchaba hak adu lairibani maram aduna laikhidraba hakchang adu imung manungda sinarakadabani loinana thaudok adugi matangda mapung phawa achumba investigation chathagadabani thaudok aduna mara leiba mioi sing lawramlabadi logi matung ina chapchaba chairak pigadabani laikhidraba sing imunggi manungda awabada saru yari haina MLA lengjatha haukipna phongdo cherol asina makatari amaromda kuki student organization Churachandpur district ki maikaidagi su sokongi thaudok adu yamna kanna yaningdaba phongdokpaga loinana thaudok adugi matangda miyam khangna investigation tawgadabani haina taksilli marak asida ngarang thaudok adubu yaningdaba phongdoktuna ngasi ayu soko kuki khulgi nupi singna khul aduda wakat ni phamduna Cobra gi operation adubu yaningdaba phongdoktuna kholaw kya laukre hairi saruk yakhiba sing aduna phongdorakpagi matung ina laikhidraba lenmisang asi michamni konchung khuldagini Cobra gi commander singna aduna operation loiraba matung sasinaba khuthoknaba amada hatkibani
Sokong khulda ngarang tasengna khut thoknabagi thaudok thokiba leite cobrasing adu leingakna lalhauba namthanabagi mingda kuki fruit namthanaba thawoni lamdam asida thazilakpani cobrasing pharaga hatpikraba lenmi sangi asiba hakchang asi phawba khusin naraktaba asi thaudok adu cobra singna gi thawong Chathabani Hairaduna Mityeng Sang Sengna Takli Mioibagi Hakpu Ngakpa Pamba Mioi Singna Ngarangi Thawong Adu Michang Mikai Naidaba Investigation Ama Chathagadabani Haina Sitak Chili Haukiba Chahi Ahum Henba Asida Kanglup Naiba Irang Mayok Naduna Leiriba Manipur da Ingtapa Amadi Mahousa gi phibamda hanjin hanba honabada aikoi punna thoudang louminna si haina Chief Minister Y Khemchana hairi wafam asinga shi chingam kha yanglem lekai nambul mapan da leiba nambul mapan development committee gi nipan subama bokumon gi thoramda athoiba mitunglen oina saru yaduna phongdokhibani makhatana mahakna hai lamdam asida thokliba irang asigi manungda mahakna CM ama oiba haibasi yamna luraba tangfam amani mahakna fam asi hek paibadagi lamdam asida changnaba yadaba nungsisanaba leiba ngamdriba jiribamgi Hauduna chingi mafamsingda hakthingnana chattuna lamdam asi amuk hanna Shanti hanjilaknaba hotnaruba hek nonganbaga ama natraga ama thohaningdaba thaudok-sing thokliba asi lamdam asida Shanti hanjilakpa supam pamdaba miyoising leibanani lan asi loirabadi sen tanba yararoi haiduna irang asi makha tana thohalibani mahaki asuk yamna luraba political career asida mahakna speaker oiringai matam aduda cycle ama tongduna thauduna kendragi miyam unaduna awan apa tathok tasin tawduna leirambani adubu laibakna tamdana irang manungda mahaku lamdam asigi CM oina khalakhibadi ngasidi kendragi development khanbagi wakhal khanba fawba ngamdaba haibadu oire nong hek nganbaga lamdam asigi CM ama oina development ki wakhal khanbagi mahut irang asi kamdauna loishin sige khanbana mahaki achauba thoudang oiduna leiri masina mahaki awaba amasung oiribani ware haiduna su mahapu kaidaunungda mai leiduna cheloi haina phongdokhi Manipur Police na changsilakwa war on drug ki saruk ama oina Manipur Police na fagalakhiba tongan ba narcotic drugs amadi psychotropic ki polam kg 38 gram chauhunga marifutara manga mai thadana mahankre polam sing asi Imphal West District ki manung chana laiba lamdeng da laiba Seizure Hospital ki common ground medical waste facility da mai thadana mahankibani ngasi mai thadana mahankiba drug ki polam sing adudi Manipur Police ki IGP Ningsen Wangam DIG and Herozi M. Pradeep Imphal West District ki MP KS Hayes Sivakanta Amadi NAV ki SP W Bashusu Sharubyaki Mayai Kaba Chinja ki polam sing mai thaduna mahanba aduga mari leinana IGP Ningsen Waingamna phongdokhibada mayai kaba chinjak yonba amasung chaba thingnaba laingangna paikhaliba khongthang saru ama oina drug sing asi mai thaduna manghanbani ngasi mai thaduna manghaliba kg 38 gram chahunga marifutara mangagi narcotic drug amasung psychotropic substance sing asida heroin powder kg 30 gram chamiga nimfumari brown sugar kg manga gram chahunga yankhai humdoi WY tablet gram chamiga kunithoi ASP capsule kg ani gram chatuka humfunipan amasung ganja kg 16 gram chaungaga nipan yauri hairiba drug sing asi District Police Unit Narcotics and Affairs of border amasung atai security agency singa kusamnaraga fagatpa ngamkhibani ngasi pangtholiba mayai kaba chinjak mai thaduna manghanbagi thoram aduda
transparent ꯂꯩꯅ ꯑꯃꯁꯨꯡ environment-ꯇꯁꯨ ꯁꯣꯛꯂꯣꯏꯗꯕ ꯃꯑꯣꯡꯗ biomedical treatment facility ꯑꯁꯤꯗ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯗ꯭ꯔꯒꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯂꯣꯒꯤ ꯊꯕꯛ ꯈꯛ ꯅꯠꯇꯅ ꯗ꯭ꯔꯒ ꯄꯤꯕ ꯆꯩꯊꯦꯡꯗꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤꯖꯤꯄꯤ ꯃꯨꯀꯦꯁ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯁꯤ ꯀꯣꯟꯁꯥꯈꯨꯜ ꯑꯃꯗꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯌꯥꯎꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯜ 4ꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯃꯤꯑꯣꯏ 4 ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝꯁꯨ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯗꯤꯖꯤꯄꯤ ꯃꯨꯀꯦꯁ ꯁꯤꯡꯍꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄꯨꯟꯅ ꯌꯦꯡꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯃꯁꯥꯃꯛꯅ ꯂꯨꯆꯤꯡꯕ ꯑꯆꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯥꯡꯕꯨ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯜꯂꯤꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯀꯣꯟꯁꯥꯈꯨꯜ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯂꯩꯂꯣꯟ ꯕꯥꯏꯐꯩ, ꯂꯩꯂꯣꯟ ꯈꯨꯅꯧ ꯑꯃꯁꯨꯡ ꯑꯦꯜꯃꯨꯂꯥꯏ ꯈꯨꯜꯗ ꯃꯇꯝ ꯑꯃꯠꯇꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ 12 ꯕꯣꯔ ꯑꯦꯁꯦꯝꯕꯜ ꯔꯥꯏꯐꯜ 12 ꯕꯣꯔ ꯅꯣꯡꯃꯩ ꯃꯔꯨ ꯆꯅꯤꯒ 34, ꯒꯟ ꯄꯥꯎꯗꯔ ꯄꯦꯀꯦꯖ 2, ꯕꯣꯔ 12ꯒꯤ ꯑꯍꯥꯡꯕ ꯀꯦꯁ, ꯑꯦꯃ꯭ꯌꯨꯁꯅꯦꯟꯠ 34 ꯑꯃꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯕꯦꯠ 6ꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯕꯪꯀꯔ 30, ꯑꯥꯎꯠꯄꯣꯁꯠ ꯑꯃꯁꯨꯡ ꯈꯨꯜ ꯃꯆꯤꯟꯗ ꯁꯥꯔꯝꯕ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯀꯦꯝꯞ ꯀꯌꯥ ꯑꯃꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯈꯨꯟꯖꯥ 4 ꯋꯥꯍꯪ ꯆꯠꯊꯕꯗ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯈꯨꯜꯁꯤꯡ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯟꯁꯥꯈꯨꯜꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯒꯥꯔꯤ 60 ꯔꯣꯝ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯌꯨꯛ ꯄꯨꯡ 10 ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯄꯔꯁꯅꯦꯜ 150 ꯔꯣꯝ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯀꯣꯟꯁꯥꯈꯨꯜꯒꯤ ꯃꯤꯑꯣꯏ 3 ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯐꯥꯒꯠꯈꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯆꯂꯥꯋꯥꯡꯕꯧ ꯊꯤꯌꯨꯃꯥꯏ, ꯍꯣꯞꯁꯟ ꯑꯕꯣꯟꯃꯥꯏ ꯑꯃꯁꯨꯡ ꯅꯥꯝꯔꯧꯋꯤ ꯆꯔꯥꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯠꯇ ꯉꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯄꯔꯦꯁꯟ ꯃꯅꯨꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯀꯤꯍꯟꯕ, ꯀꯔꯦꯝ ꯀꯟꯊꯥꯏꯅꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯈꯨꯟꯖꯥ ꯈꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯝꯐꯨ ꯍꯥꯐꯨ ꯁꯤꯖꯤꯟꯅꯔꯛꯈꯤꯕ, ꯀꯣꯟꯁꯥꯈꯨꯜꯒꯤ ꯈꯨꯟꯖꯥ 3 ꯂꯩꯔꯣꯟ ꯕꯥꯏꯐꯩꯗ ꯁꯤꯅ ꯐꯪꯈꯤꯕ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯇꯠ ꯇꯠꯇꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯠꯊꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒ ꯈꯨꯟꯖꯥ 3 ꯐꯥꯖꯤꯟꯈꯤꯕ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯜ ꯑꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗꯁꯨ ꯉꯁꯤ ꯑꯌꯨꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯪꯂꯛꯇꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯂꯩꯂꯣꯟ ꯕꯥꯏꯐꯩꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯀꯣꯕ꯭ꯔꯥ, CRPF ꯑꯃꯗꯤ BSFꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯌꯥꯎꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯁꯛ ꯈꯪꯗꯣꯛꯈꯤ꯫ ꯇꯪꯗꯨ ꯈꯨꯜ ꯉꯥꯛꯄꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯐꯥꯔꯕ ꯄꯨꯟꯅ ꯍꯣꯠꯅꯅꯕ ꯈꯨꯟꯖꯥ ꯅꯨꯄꯤꯁꯤꯡꯅ ꯑꯊꯤꯕ ꯄꯤꯕꯗꯒꯤ ꯉꯥꯏꯍꯥꯛ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯊꯛꯇ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯈꯨꯜꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯐꯥ ꯃꯤꯄꯨꯜ ꯆꯠꯊꯕꯒꯤ ꯄꯥꯎ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯍꯛꯊꯦꯡꯅꯅ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯃꯤꯆꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯀꯤꯝꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗꯦ꯫ ꯍꯟꯗꯛ NSCN-IM ꯅ ꯀꯥꯡꯕꯨ ꯑꯃꯅ ꯂꯩꯔꯣꯟ ꯕꯥꯏꯐꯩꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯤꯑꯣꯏ 3 ꯁꯣꯛꯍꯟꯈꯤꯕꯁꯤ ꯊꯧꯗꯣꯛ
marakta khul asi security force na changsinduna operation chathaba adu chumde khunja singni paiba pokchingei da operation akiba amuk pire haina yaningdaba phongdorakli operation adugi pandamda karino haiba kimna hangladuna kuki jo singda khundaba mafam sing khakta da security force na operation chathariba asigi wahanthok karino leilon baife amasung masiga nakna na kuki khul sing achi khulai paiba singna itat tatana attack tawiba khul singni masida security force singda hamlamba thazaba pumba manglakpa yai India lengang na asigumba michang mikhai naiba security force singi thawong asi lephangadabani kuki jo singna asigumba thawong singi mayokta chapcha na thenagani hairi panbaya bading asi operation aduda khulai kya fagat ki hairi adubu lenga ki oiba cherol hojik phawbadi thadoropa laitri chilakpada maru oiba paw amu hanna pizari Cobra Commando ge action haure sekong da kapna bada UK ni gi lanmi ama hatkre mari sokle henglef ki MLA yaning daba phongdorakli Manipur da Shanti amasung mahousha ge phibam hanjin hanbada punna thoudang louminna CM Manipur police na changsilakpa war on drug ki saruk ama oina drug amadi psychotropic polam kg 38 rom mai thakre DGP ne lusingba security force na konsa khul amasung lailon bai faida operation cha thakre migoi mari phagatkhre matang sida ngasigi pauchi singdagi maru eba pau khara update pijabadu matang sida loishinjari amuka hanna khurumjari